Saitabarte leader Ohanbagi Wapam the Biren Paokhum piyu yakhidre lengak sem nanaba BJP gi MLA sing amato ina punsin na rehana nong tombum Biren Paokhum Manipur da miyam gi lenga ama sem nanaba legislature sing amato ina punsin le haina ngase Imphal gi thambal sanglen da pangthokpa samagi yangkhai suba bande ma tarom gi thorom yawba lakpa da hana gi chief minister nong tombum Biren Paokhum leadership ki matang da khenaba leidibra BJP gi MLA kharana anoba lengak sem gi matang da phongtok ki wapam maroina hauzik leidiba Manipur Legislative Assembly gi speaker bu anoba lengak ki lusingbo oina khalle habagi wapam asigi matang da paumi singna hangbada su N Biren Paokhum pi khide laibas gi national song oiriba bande mataram gi sahi samaga yangkhai surakpaga loinana India gi mafam sinba thungna pangthok leba commemoration day gi thoram Manipur gi oina su BJP gi party oiriba thambal sanglen da pangthoki wahang ama gi Paokhum da N Biren hai samit patra yauna party gi lusingba khara lakani haba wafam adu hana da gi hauna khangalakhiba laikhabane madu anoba wafam amanate hake mayam kai thadok tuna tongan ba relic camp singla changjafam loduna leiriba internally displaced person singi matang da hana gi chief minister N Biren makhata na hai miyam gi oiba lenga ama amadi president role gi marakta khena ba leiba maramna miyam amadi ITP singi oiba thabak thoram singda matam thinthaba yawrabasu lenga klonda nikthina khanghairaba state asigi governor na miyam gi yai fana ba soidana silakane habagi thajaba lei masigi sumathakta lenga ki tongan ba department singda thabak tawriba official singna IDP gi oiba thorang ama paikhalakpa matamda makhoi gi awaba khangbiduna thabak tawba mathau tai loinana IDP singbu matam gi oina relief camp singda chatuna lenga ki mehut sing lakte habagi wakat lehandana pamari leinaba department singna miyeng sangpham thui haina sumahana phongdokhe Ready Thangjing DFO Sandel Amadi Oak Hill Christian Academy Sandel Senduna Sandel District ki Japho Bazar da lamlaki sa usekandaba yade habagi pandamda maheiroi singna release Thangjing Rajbari Sidokpada Senaba Singi Mathakta FIR Lokhatnaba haijakre Silongi Rajbari Sidokpada Senariba Miyoi Amadi Official Singi Mathakta FIR Lokhatnaba Kangleipak Kanba Lok KKL Manipurna Imphal West District Police ki Officer in Charge da iba serol pisinduna wakatkre KKL Manipur ki Secretary General Luwang Sayu ngamkhai ngakpana khuyek piduna pisinkiba serol adugi matungina Rajbari Sidokpada Senaba Amadi Mathau section kidaba official punamaki mathakta logi matik saba section singi makhada FIR restart tawgadabane hiramasi matangda mapung phana investigation ama chathabiyu inquiry chathaba loidringaida mafam adu nikthina ngak sinbibaga loinana thawong adubu hak thengna chathakiba myoising masang mamin khangdokadabane hairi wariga sagonaraba mafam asibu ngak senabagi thodang lauriba official kharana matam chana miyeng changkhide habagi khudam pangle masagi mathauda puning changdabagi damak official sing adugi mathakta matik chaba action lokhatham thoi hairi maheiroi hompu hu senba chapo charubadagi laikatnakhre Ukhrul amadi Senapati district ta leiba tongan ba mahisang kaya ki maheiroi chaurakna hompurom hu senba oiramba yai haina chingnaba chinjak charubadagi laikatnakhre hari officer report ki matungina maheiroi sing adu school gi manak nakpa mafamda yonba sujaktagi sem saba polam charubadagi laikatnakhibane hariba chinjak sing adu charubadagi Senapati district ki taphauda leiba Anthony school gi maheiroi 30 rom masak ngamdaba yauna handokpa yaurpadagi laikatnakhibani hari maheiroi sing aduna charuriba senaki packet adu mamang thagi tang 30 ta sabani hana thabaga loinana expiry gi matam mathang sahi gi January 18 phawbani hana police ta torokiba complaint na palle hari nakalamorom da Ukhrul da leiba KTL Excel Higher Secondary School gi maheiroi 30 rom amasu hu senba chinjak oigani haba polam charubadagi laikatnakhre hari hariba khulani asi naga singna namna taba khulngak tani hana supawasna hari hojiki oina angang sing adugi stable oibaga loinana makhataba police ki action medical examination report matungina lokhatkani hairi miyoi ama phabagi maram aibo ina police na pigadabane hana Supreme Court na akanba wafam thamkhre police na natraga investigating agency amana miyoi ama phaba matamda miyoi adubu phabagi maram aiba serol oina hek yariba makai atuba matamgi manungda khangangadabani hana Supreme Court na hairi Supreme Court ki Chief Justice BR Gabai amasung Justice AJ Manish ki bench na takiba rai gi matungina mari lenaba police natraga investigating agency amana miyoi ama maral gi matungina phaba matamda mahakpu kari maram gi damak pharibano haiba miyoi adu khanghanba haiba se miyoi badugi hakne loinana India gi constitution ke matungina article 22 clause 1 ngak sen ba haiba se tawfadraba thaba amane hariba se Bhartiya Nyaya Sanhita gi makhada mara lairaba singdasu chana hangadabani hairi
Nakala Moromda Mioi Ama Mari Lenaba Security na Paba Matamda Iba Serol or na Pibaki Kudung Saba later bade, Sinhai or na Hai Kangan Gadabane, Mari Lenaba Security na Mioi Adu, Magistrate Amagi Mamanda Potoktuna, Rima Lautadring a Pabagi Maram Pibagi Iba Serol Adu Paraba Matung, Pung Ani Pabagi Manung the Pigadabane Haina Supale. PR Langak system the Satpana, Tabakudimak Tapkane, IDP Sing Sinaloina Bibamatautai Hana and Biren Paokhum. BJP ki legislature singna amata oina state asida popular government ama semna ba amata oina punsinduna honare Manipur da popular government ama lingbuga mari lena BJP ki national general secretary BL Santoso Imphal da lakani haina torambani adubu Bihar ki election laibana tinthakibane Amarom da hojik laidiba PR lenga asina miyam gi oiba thabak thoram sing paikhatpada system da satpada thabak khudimak tapkani popular government na public risks da satpana thabak yang sengani file process na tapkani haina former chief minister N Birena ngasi nitafai chuthek ta leiba thambal sanglen da pangthokiba bande mataram gi chamaga yankhai subanik sing thoram gi sideline da paumi singa unaba ma da phongdokhre mahala makhata da haikibada state asida popular government ama lingna ba ruling gi legislature sing na Handak taso ikui dana MLA kunga mga Delhi da satuna BJP ki North East in charge sambit patra unaduna Manipur da popular government ama ling ba haibase miyam gi apambani atupa matam da popular government ling na ba mathau taba thabak sing paikhatna ba MLA singa punna unaduna wari chanakhre maduda sambit patra gi maikai dagi MLA singi wafam madu party gi high level da puthoktuna khanagani haibagi thajaba pirakhrabane madugi matung mahak yauna MLA team aduda yaukeba MLA Govindas Konthaujam MLA Khamsan Speaker Saita Berta amasung MLA Biswajit yauna punna makhoi mangana BJP ki National General Secretary BL Santoso unaduna Manipur da popular government ama lingna ba taksin phalaikre wari sanabatu da National General Secretary ki maikai degi su Manipur da popular government ama lingna ba gi wafam adu yamna lumna lauduna takhe loinana mahak masamak Manipur da lakani hana khangalake adubu Bihar da assembly election pangthokliba sina maram oiraga matam khara thinthakibane haire Kairau Kendra ki MLA Rameshwarna Thas da Sarkar Semdrabadi Speaker Saita Bertavu leader oina khanduna Sarkar Semnaba claim tauragani haina phongdokiba amasung leader singgi marakta class lebra haina hangbada madugi matangda mahakpu wa ngahanbiga no haina comment amata piyu yakhidre IDP singna thenariba khudong chadaba singgi matangda palladuna relief camp ki akoibada leiriba miyam organization club amadi mari lenariba district administration ki kangbu singna makhoibu luna chana tawbinaba appeal tawkhe adabu hojik leiriba PR lenga asina thabak thoram sing paikhatpada bureaucrat officer sing ase system da satpada matam thinthabane popular government ama leiragana mathau taba sing adu khudak ta pangthoklaba matung file process na tapkane masina sauna khenaba leigane hana phongdokhe MPS gi main examination ga mari lenana Guwahati da athengba hukum thamkhre ngasidagi haula thasigi mapan phawa pangthokadoriba Manipur Public Service Commission MPSC Combined Competitive Main Examination 2022 asiga mari lenana Guwahati Center da aswangam yaudana ningthina amasung transparent oina exam asi pangthokpa yana bagidamakta Guwahati gi Commissioner of Police ki office na Bharatiya Nagarik Suraksha Sanhita BNS 2023 gi makhada athengba hukum issue tawkhre examination ase Guwahati da laiba Assam Public Service Commission MPSC gi office amasung Manipur gi Imphal Center ga chap manaba matam amata da pangthokadabane Guwahati gi Assam Public Service Commission gi office da pangthokadoriba MPSC gi mains exam asida candidate chamaga modrama pana saruk yagane center asida exam thagadoriba candidate sing ase ayamana state asida hojik thokriba kaluki irang asina Imphal Center tamna lakpada khudong tiba mayok naba yai haina khanba kuki candidate kya yaure Guwahati Center da pangthokadoriba examination asiga mari lenana Guwahati gi Deputy Commissioner of Police Imdak Ali na haukiba imsakasa numita issue tawkiba prohibitory order amagi matungina exam manungda ballot oiba admit card sing paiba candidate sing exam officials sing duty tawgadaba police person sing amasung authorized government representative sing natana Assam Public Service Commission ge exam center asigi meter samagi area da kana amata sangthok jangsin tawba yaroi haiba thingbo order se exam pangthoklingai manung haibadi exam numit singi ayu pung mapan dagi numit jungba pung baro phawba duga numit jungba matung pung ama makhai dagi na nutil pung mari makhai phawba leigane masi maroina law and order issue yauna exam asida aranba thawong sing chathaba maroina social media amasu mobile application arana mongda sizinaduna bagi damaktane haide order sina makhata na hairibana mamangi matamda siguma makhalgi recruitment test sing asida outsider sing na khuthinjinba amasung nataba pambai sinjinabagi thodok kya laikre maramaduna Assam Public Service Commission ge office
ऑफिस कॉम्प्लेक्स पांगथोकदौरिबा मेंस एग्जाम असी फ्री एंड फेयर ओइनबा अमसुंग सेलेक्शन प्रोसेस ता हेना ट्रांसपेरेंट लेनबगिदमक्तने कनागुंबना अथिंगबा थमलेबसी थुगाइरबा तारबदि भारतीय न्याय संहिता BNS 2023 के सेक्शन 223 की मखादा अकनबा एक्शन किया लौखतकने स्टेट गवर्नमेंट की डायरेक्टिव की मतुंगेना हाइरबा एग्जाम असी यामना स्मूथ ओइना अमसुंग ट्रांसपेरेंट लेना पांगथोकनबा मपुंग फाना सेम साबा लोइरे हाइनसु गुवाहाटी पुलिस कमिश्नर सिना मखाताना फोंदोखे संगाई फेस्टिवल सिनबगी महुता IDP सिंग मयुम मयुमदा हंजनबा सिनबना हेना मरु ओइगनि हेना इकलना फोंदोरखरे इरमदम मसिगी हौजिक ओइरिबा फिबम मसिदा मणिपुर गवर्नमेंट संगाई फेस्टिवल पांगथोकनबा सेम सारिबा से इरमदम मसिगी मियाबु नमथनबा खुनाई असिबु मुथतनबा होनबनि हाइबसे हाइमनबा थोकलोय हाइना इरमदम कनबा अपुनबा लोक इकलना थादरपा चेरोल अमना हाइरे चेरोल सना मखाताना हाइरिबना इरमदम मसिगी मियामना सही अनि हेना अवाबा कया मायकनदुना थोखैदबा थौदोक उहैदबा सक्तम कयागी मरक्ता मयुमकै तांगोय ओनखिदुना मराइकाई मखुंगंग थादोक्तुना मरमदमदा रिफ्यूजी ओइदुना माइकै चलाइ खंगदना चंगजफम लौदुना लैरे अदुबु लेगा असिना करी अमता नासोंदना मखोइगी उचाबी मचुंगचाब खरगा लौटुनरगा थांगलिबा खोंथांग असि आरानबने हाइबसि खंगदबने संगाई फेस्टिवल सिनबगी महूत IDP सिंग मयुमदा हंजनबा सिनबना हेना मरु ओइगने लैगाकना लांजनरिबा सिंग मसा मसागी मयुमदा हंजलहनगनि हाइना अमसुंग नेशनल हाईवे सिंग फ्री मूवमेंट याहनगनि हाइना थाजबा पीखिबा सिंग थबकता ओनथोक्तना लैरिबा असिगुंबा तंजा असिदा मियामदा उच्चाइदुना लमदम मसिगी इंगतपा हंजले हाना पांगथोकदोरिबा संगाई फेस्टिवल असे यामना मरम चादबा इरैचा सिंगना खोइरांग खुइसाउनबा अमा ओहले मसिगा लोइना फेस्टिवल असे पांगथोकपा यानिंगदे बॉयकॉट तौगनि हाइना IDP सिंगना लाउथोकिबसु लैरे लमदम मसिगी CSO सिंगी बॉडी अमा ओइरिबा कोकोमिनसु IDP सिंगी संगाई फेस्टिवल बॉयकॉट लाउथोकिबदो सौगतकिबगी वारी इकलनसु अचुंबा खोंथांगने हाइना लौबगा लोइना बॉयकॉट असिदा मपुंग फाना सौगले हाइरे थांजिंग चिंगदा कुकी सिंगना पॉपी थाबा हौख्रे हाइना सोशल मीडिया सिंगदा फोटो थागनरक्ले कदाइ फावबा चुंबा पावनो खंमिननबा ऑफिसर लबा पावंगामिनसे मियाम तिनबा मफमदा हुई लेहंदनबा ऑर्डर थोक्रे लंबी लम्हांगदा थादोपा मपु लेतबा हुई कियाना चिकपगी चांग हेंगलक्लिबा असि येंगलगा मियाम तिनबा मफमदा हाइरिबा हुईसिंग असि लेहंदनबा सुप्रीम कोर्ट ना ngasi ऑर्डर अमा थोक्रे कोर्टना थोकिबा ऑर्डर दुगी मतुंगिना लेबा असि माहिसंगसिंग अनालायंग फम मियामगी सानाफम कॉम्प्लेक्स बस स्टैंड अमदी बस डिपोट रेलवे स्टेशन चिंगबा मफमसिंगदा मपु लेतबा हुईसिंग संहंदनबा निंगथिना संबल खाजिनगदबने हाइरे अमरोमदा मरी लेनबा सिंगना एनिमल बर्ड कंट्रोल रूल्स की मतुंगिना हाइरिबा मपु लेतबा हुईसिंगबु मथक्ता खिरबा मफम सिंगदगी लौखतुना हिदाक कापथोकलबा मतुंग डॉग शेल्टर सिंगदा थमनबा खंगनख्रे लोइनाना हारिबा मफम सिंग असिदगी लौखलपा हुईसिंग अदु अमोहना लौखतफम मफमदा थादोकनबसु खंगलक्ले सुप्रीम कोर्ट ngasi ताकिबा राय असि स्ट्रीट डॉग कमरी लेनन थारकिबा सु मोटो अमकी मतुंगिना जस्टिस बिकम नाथ संदीप मेहता अमसुंग NB अंजारिया की बेंच ना पीखिबने कोर्ट की ऑर्डर अदुना मरी लेनबा ऑथोरिटी ना मतमतंगी मतुंगिना चांग नायना येंगसिनदुना हारिबा मफम सिंग असिदा स्ट्रीट डॉग सिंगी लेफम ओहंदनबसु खंगलक्रे रशिया MBBS तंबा इंडिया मचा अमसीना फंगले रशिया के उफादा लेबा बुक्सर स्टेट यूनिवर्सिटी MBBS डिग्री तंबा मसागी चाही कुनगमाथोय सुरबा इंडिया मचा अमसीना फंगले हरे IANS की रिपोर्ट मतुंगिना अजित चौधरी कौबा मेडिकल तंबा माहेरoi अदु थीबा खंगदना लेरखिबने अक्टोबर 10 रशियन पुलिस ना माहेरoi अदुगे जैकेट अमसुंग मोबाइल फोन ना चिंगबा पोलम खरा उफादा लेबा तुरेल अमगी मनाक्तगी फंगखे पुंग खरा कानारगा महाना तोंखिबा खुंगुपसु मफम अदुदगी फंगबा ngam October 18 की नुमिदांग पुंग 13 थीब खंदना लेरखिबा माहेरoi अदु महाकलमिनबा सिंगना फोंदोरकपगे मतुंगिनदे हॉस्टेल की वार्डन दगी संगोम लौबा चतखरगा अमुहना हलखिदबने हाइरे थाईलैंड सेनखिबा इंडिया मचा चनीगा हुमद्रा एरोप्लेन होंदोरखरे म्यांमार की मियावादी रीजन साइबर स्कैम सेंटर सिंगदा मिलिटरी जुंताना रेड चथरकपदगी नानथोक्तुना थाईलैंड दगी माइसोट टाउन चेंसनखिबा इंडिया मचा चनीगा हुमद्रा एरोप्लेन होंदोरखरे बैंकॉक लेबा इंडियन एम्बेसी अमदी सियांग माइदा लेबा इंडियन consulate na khusamnaraga nupi kunga taruk yauna India macha chaniga humdra hondorokibane mioi singadu Indian Air Force ki flight ani da hondorakhe official source amagi matungina India macha singadu logi wamuda ngamkhai lanthokuna Myanmar dagi sensila I haibagi maralda Thai authority na phajinduna thamkibane Royal Thai government ki tongan ba agency singa wari sanaraba matung da mioi singadu aswangam yauduna India da porakibane haina Indian embassy ki state amana phongdorakle November 9 Congress na bot chori gi mayokta signature koti manga hena yawba memorandum president da pisan gadauri
Congressna ngarang mikhal ki thabak thoromda sendok senjin tauri amasung bot hurali haina maral siraduna masigi matangda signature koti manga henba yawba memorandum ama President Draupadi Murmuda lakliba November tarik 9 da pisilagani masi asoiba aranba mayam asi chumthoknabagi wakhalondani haina phongdokre AICC ki General Secretary KC Venugopal na thokpa channel amada hai haujuk phawbada leba asigi mafam kayadagi signature koti manga henba khungale thausilasi citizen singi marakta haksinna nungnangba pokpa atudagi makhoigi shakti leraba testimony aduna asaba entry sing duplicate voting gumba aramba tawriba sing asige khuthangda democracy haliba thingbane vote chor gadi chor haba campaign adugi matangda Venugopal na high signature campaign adugi khuthangda Election Commission of India da democratic demand manga tale madugi manungda system naina voter namthabata chenaba officers sing amasung agents sing case thaba mikhal khudimaki mamangta photograph polina hapsin khiba amasung lokthok kiba voter list phongba yauri